Palelda Central Security Forcing na chathagiba thawong State Cabinet na condemn tawkhre. Security Forcing na micham miyamda ka henba thawong satharaglabade chapchaba action lawnaba Cabinet na khanakhre. Machangwai bawarep sing blockade tawriba National Highway hangdokpa. Permanent Housing Scheme gi makhada amang ata thokraba yumsing saba. Health Department ki makhada Medical Education gi Directorate ama semba. CZ Academy of Health Sciences ta Dr. Tambage Fi lupa lak marida hanthaba. MPSC ge kuthangda Assistant Professor gi post chamri ga kuntraga taruk lauba. Senapati gi lamkai biles PIC bo CIC gi thakta ongkhatpa 2014 da promotion piba da wathoba. MPS officer sing one time relaxation oina promotion piba. Distaff area laiba mafam sing tha taruk makha ta na sangdokpa. 2021 da Veterinary Department na lawkhiba post sing singnaba laibadage Vigilance na thizilhana ba ayaba pikre. Palelda ngarang Central Security Forcing na micham miyam da sathagiba ka hianba thawong adu State Cabinet na condemn tawkhre loina na center da apprise tawna ba warep lawkhre. Chief Minister N. Biren Nasir lawduna ngasi ayuk pung 13 dagi phamkiba State Cabinet mifam aduda agenda kuntrarom puthoktuna khanakibaga loina na State amadi Central Security Forcing na kanglon kai na micham miyam da ka hianba thawong satharabade matik sabe action lawna ba State Cabinet mifam na khanakhe. Cabinet mifam loida batungda lainga ki wangang loi suoi diba Health Minister Dr. Sapam Ranjan ge lamfel sana kaithel da leiba mayumda paumi singa unaba mada Minister Ranjan na hai Central Forcing na micham miyamda ngarang sathagiba ka hianba thawong adu ngasi famkhiba State Cabinet na kanba mawongda condemn tawbaga loina na Security Forcing na kanglon kai na micham miyamda ka hianba thawong satharabade chapchabe action launa ba Central Government ta appraisal tawnaba puthoktu na khanakhe. Ngasigi Cabinet mifam aduna tongan ba agenda kuntrarom puthoktu na khanaraba tungda warep kaya lawkhe. Agenda sing adugi manungda Manipur da May 3 dagi thoglakhiba irang asina maram oiduna blockade tawriba National Highway athubada hangdoknaba Cabinet na warep lawkhe. State asida thogliba irang asina maram oiraga sexual assault yauna victim oirabe nupi singidamak Manipur Compensation Scheme gi khongthang lakhotpada Cabinet na ayaba pikre. Amadi irang asida yumkai mang takrabasing hanagi mapamda mugan na laibada safaraba matamda laingakna Permanent Housing Scheme gi makhada yum saduna amugan na lehenna basu warep lawkhe. Police report ki matungin na irang asina maram oiduna yumkai may na chakraba amadi amanga ta thokraba masing ase punna lising mariga chanipan sumna taruk ni haire masigi manungda ahanba festa yum lising ama sagane. Permanent Housing Scheme masige makhada pakagi yumda lupa lak tara, semi pakagi yumda lupa lak taret amasong katsagi yumda lupa lak mga piganay. Loina na hairi ba senpam singasi, tangkay hana pithoklagang. Yum sagat pa hawan ganay, yum saba loira ba matungda awat pa senpam sing pigani haike. Amarom da minister asina hay, Manipur da Medical Education hena saukhat na bagi pandam da. Health Department ki makhada Education ki Directorate ama sem na ba Cabinet na ayaba pikre loina na CZ Academy of Health Sciences ta Dr. Tambagi Fisu sahi ama da lupa lak marida hanthana ba Cabinet ki mifam na ayaba pikre. Mahang na makhata na hai MPSC ge kuthang da Assistant Professor gi apunba post chamri ga kuntraga taruk launa ba Cabinet na ayaba piba da natana Senapati District ki lamkai biles ke Primary Health Center so Community Health Center ki thakta ongkhan ba yaba pikre 2014 da promotion piba da walhoba MCS officer sing so one time relaxation oina promotion piba da yaba pikre archery sanaroy paunam lili chanu so Manipur Police ke ASI post da thabak piba da Cabinet na yaba piba da natana state asige disturb area laiba mafam sing da tha taruk makhata na sangdok na basu ayaba pikhe 2021 da Veterinary Department na lawkhiba lower grade amade grade 4 gi posting chingnaba laibadage vigilance na thizilhana ba ayaba pikre loina na state asida dengue gi case masing hengalakpadage thingba ngamna ba Health Department ki maikai dage laikai singda maik panduna awareness piba gi thabak su sathare kang na sikpadage sandok palaina asidagi ngakthokna ba laingang na honari ba sida miyam na mateng pangbiduna laina asi sandokta na ba punna honami na si haina appeal tawkhe